46 Battalion Assam Rifles na Waikhong Police Team amadi CDO Kakching Team singa khusamnaduna Kakching Unit Commando OC C Company 46 Battalion Assam Rifles G Company 131 Battalion BSF ki platoon amagi command makhada thiba humbagi thabak chathabada khutlai kaya fagat pangamkhre Additional SP Operation amadi SP Kakching Operation ki makhada chathakiba thiba humbagi thabak aduda Waikhong Lawfuching area dagi fagat khraba khutlai sing adudi 81mm mortar cell misfire rusted ama .36 HE grenade ani amadi cover yawba smoke cell ani ni hiramasigi matangda Waikhong police ta case ama laukhatkhre Mahairoi singbu takpi tambiriba oja singda puba thangba ngamloidaba demand kaya tawrokpabu yaningdaba phongdokladuna Teachers Community Government of Manipur gi makhada leiba ZDO Zone 1 Imphal West na sinduna Naurem Thong Bazar da leiba Late Yumnam Keso Community Hall da yaningdaba phongdoktuna wakat mifam ama chathakre ngasigi wakat mifam aduga mari leinana Sinam Nodia Upper Primary School gi Head Mistress Laishram Dhaneshwari na phongdorakpada tha asigi tang 18 da NCERT gi hall da Manipur da lariba ozapom namaki oiba mifam ama pangthoklaba matungda numit aduda takhiba waret ki matung inna ngasigi mifam asi pangthokpani Lairik Laishu ki sector da ahen batiman kaya tawrokpa asina mahairoi singbu afaba lambi da lamjing libo oza singda wakhal da charang na pokhalakpa asina karamna mahairoi singbu afaba lambi da lamjingani Manipur da haukiba me ahum dagi ngasi fauba chatharakliba lan asida oza singi maikai dagi shu angamba mateng kaya pangduna lakliba asida natana demand tawrokpa matamda akaknaba selgi masing thamlakpa asina oza singda puba thangba ngamloidaba achouba potlum ama thangkatliba asi tawbiganu oza singbu maning makha tamba mahairoi singbu mahai masing takpa phanghanbiyu hainasu phongdokhi Leibak asigi nongchup amadi mayai thangbada leiba state singda lakadoriba numit kharani asida akanba moongda nong taragani haina India Meteorological Department IMD na hairi IMD gi matung inna Gujarat Konkan Goa amadi Maharashtra da hayeng fauba sathina kanna nong chugani hairi Karnataka amadi Odisha da su hayeng fauba nong kanna chukhigani hairi Jiribam district ta kukila laubani chingnaba singna maitegi yum mai thaba leptri ngarang numidang pung 8 khara helakpa dwaida borobekra da leiba haikruzam manitom sing kauba magi yum kuki marni chingnaba singna mai tharamle Police station dagi kilometer chamri rom lapna leiba mafam oibana police amadi CRPF ki personnel singna mai kanbagi thabak chathaki adubu yum adugi ayamba saruk maina chakre hairi borobekra da leiba maitai singna asukuiba matam asi maitai singi maral mathum matik chana ngakpa ngambidaba lainga ki mathakta pendaba kaya phongdorakli Lairiba khoi state government namadi central government gi mieng chanchan biraga akhoi si lairiba pham asida search operation chathabiraga si mai thabiriba kano singje khoi kuki mar lalhauba singje takhai bina bai damakta khoina lairiba parja gi site gi khoina yam kano pressure ma khoi kano kan tawjari khoi state government namadi khoi central government gi lairiba deploy tawbe myam se mathau tawon biu khoi gi kan ayung dinkhak kano tawra gi duty tawra khoi gi sandang thang sidi potha ifem de tawon bi kano moi gi chap 24 hours moi gi full duty tawon bi wai ba kano se thamjara matang si solution Manipur da haukiba pung kunmari da mafam khara da charangnaba leirabasu laksinba ngamkhi haina Manipur Police Control Room dai thadorakpa cherol amana khangalakli hanagumna ching amadi tampa ki chingningai oiba mafam singda security force na thiba humba ki thabak chathabada miphami punna traga khutlai phaba ki paudi leite National Highway 2 da changraba yadraba potlam sing puba gari chaniga marfu security gi akanba cheksin thaurang marakta Imphal tamna pusilakre Manipur gi ching amadi tampa ki tongan ba mafamda checkpoint chamaga supna ama hangtokhi baga loinana tongan ba thodokta chenaba mioi marfutara nipan fagat pangam khri hairi miyamna toknga da thajabidana ba appeal torokpaga loinana karigumba hiramaba gi matangda asengba khangning singna Central Control Room gi phone number 9233522822 da taurakna ba khanghalakli Union Minister for Women and Child Development Annapurna Devi na hantaki Union Budget 2024-2025 ta nupi singgi chapka thauranga mari leinana lupa koti lakh 3.3 allocate tawrakpa asina paliba center lengak asina nupi singgi leiriba awab asi ubibagi khudam ni haina phongdokre
ꯋꯥꯐꯝ ꯑꯁꯤ ꯅ꯭ꯌꯨ ꯗꯦꯜꯂꯤꯗ ꯃꯤꯗꯤꯌꯥꯁꯤꯡꯒ ꯋꯥꯔꯤ ꯁꯥꯅꯕꯒꯤ ꯊꯧꯔꯝ ꯑꯃꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯁꯦꯟꯕꯥ ꯆꯍꯤ ꯀꯨꯝꯖꯥ 2014-14ꯗ ꯁꯦꯟꯇꯔ ꯂꯩꯉꯥꯛꯅ ꯑꯦꯂꯣꯀꯦꯠ ꯇꯧꯔꯛꯈꯤꯕ ꯅꯨꯄꯤꯒꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯁꯦꯟꯐꯝꯗꯒꯤ ꯍꯟꯗꯛꯅ 58.3% ꯍꯦꯜꯂꯤ꯫ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭र ꯃꯣꯗꯤꯅ ꯆꯥꯎꯈꯠꯄ ꯏꯟꯗꯤꯌꯥ ꯑꯃ ꯑꯣꯏꯍꯟꯅꯕ ꯍꯣꯠꯅꯕꯗ ꯅꯨꯄꯤꯁꯤꯡꯅ ꯂꯨꯆꯤꯡꯗꯨꯅ ꯆꯥꯎꯈꯠꯄ ꯂꯝꯗꯝ ꯑꯃ ꯄꯨꯔꯛꯅꯕ ꯍꯣꯠꯅꯔꯤ ꯍꯥꯏꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ Women-led development. For promoting women-led development, the budget carries an allocation of more than 3 lakh crore for schemes benefiting women and girls. This signals our government's commitment for enhancing women's role in economic development. Pradhan Mantri Janjatiya Unnat Gram Abhiyan. For improving the socio-economic condition of tribal communities, we will launch the Pradhan Mantri Janjatiya Unnat Gram Abhiyan by adopting saturation coverage for tribal families in tribal majority villages and aspirational districts. This will cover 63,000 villages benefiting 5 crore tribal people.